Juriwamdagi miyoi tarukuki militant singna faraga ahumgi asiba hakchang fangbadagi state asida maru oina tampaki mapham singda oirakliba tangdu leitadaba pheebam asigi yenglaga Imphal West District ki mapham pumnamakta Leingak-Na matam kaktaba curfew thamjinkhre hiram asiga mari leinana ngasi nungthil District Magistrate Imphal West TH Kiran Kumarna order amathokre order asigi matungina oirakliba pheebam asina maram moiduna makhata na pamdaba thodok sing thorakpa thingnaba lokhatpa cheksin thaurangi manung chenna ngasi nungthil pung mari makaidagi hauraga makhata ba order thoktriba fauba curfew thamle masiga loinana miyamna yumdagi mapan thokpa yaroi hairi adumoinamak athingba si health electricity cafen PD PHED petrol pump sing municipality press amasung electronic media amadi court ki thabak sing di komthokani hairi amaromda Imphal East District ki oinasu District Magistrate Imphal East na nungthil pung mari minute 15 dagi matam kaktana curfew thamjinkhre amaromda Bishnupur District ki oinasu nungthil pung mari makhai dagi hauraga matam kaktaba curfew thamjinkhre